ꯌꯦꯡꯕꯤꯔ ꯃꯌꯥꯝ ꯑꯍꯥꯟꯕꯗꯁꯨ ꯋꯥꯡꯅ ꯈꯣꯡꯅꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯅ ꯌꯦꯟ ꯃꯈꯣꯡ ꯉꯥꯛꯇ ꯄꯨꯕꯤꯔꯛꯑꯣ ꯍꯥꯏꯌꯦꯕꯀꯣ ꯀ꯭ꯔꯤꯁꯅꯆꯟꯗ ꯃꯣꯏꯔꯥꯡꯊꯦꯝ ꯍꯥꯏ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡ ꯑꯗꯨꯝ ꯍꯥꯏ ꯑꯗꯣ ꯃꯥꯁꯦ ꯋꯥꯇꯪ ꯋꯥꯔꯧꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯉꯁꯤꯗꯤ ꯄꯨꯖꯔꯛꯑꯦ ꯆꯋꯥꯏꯒ ꯌꯦꯟꯗꯦꯝ ꯀꯩꯀꯩ ꯏꯔꯣꯟꯕꯁꯨ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯁꯦ ꯀꯨꯏ ꯉꯥꯡꯗꯕꯤꯗ ꯆꯥꯕ ꯍꯧꯔꯁꯦ ꯃꯆꯥ 하오에 ꯇꯨꯅꯤꯡꯈꯣꯛ ꯃꯅꯝꯁꯤꯒ ꯍꯥꯎꯔꯦ ꯃꯍꯥꯎ ꯑꯃ ꯊꯣꯛꯄ
머리지 너무나 떨어져게. Chọc tập tay giảm lên. Mình đi sau rồi mình á. Video sau chúng tôi sẽ vào thành video ngày bị đâm. Bye bye.